Hello, good morning, ma'am, from Lanka, Salangkhun, ma'am, Nanayon Pur hai, Assam dani. Sini se yung kyang phaji morning view ni si se, pe pukri yo pan de gini. Numit tho e siya, pukri yo siya sonda. Numit tho pugi view si jeng haning na tawri ni. Siya nungai bra fresh nung sit phangi siya. Happy Sunday, ma'am. Enjoy to you, enjoy to no bala ini siya. Siya pukri siya na, ikai thabi thada gi bade hujik numit tho e. Hujik tani kan na son, rai so re se. ꯍꯧꯖꯤꯛꯇ ꯅꯨꯃꯤꯠꯁꯦ ꯐꯖꯅ ꯊꯣꯛꯂꯛꯏꯅꯦ ꯉꯁꯥꯏ ꯊꯣꯛꯑꯝꯗꯦ ꯁꯦ ꯄꯨꯈ꯭ꯔꯤꯁꯤꯒ ꯉꯥ ꯂꯩ ꯀꯣꯟꯅ ꯉꯥꯒ ꯐꯥꯔꯛꯄ ꯃꯇꯝꯗꯁꯨ ꯑꯩ ꯐꯣꯇꯣ ꯊꯝꯃꯒꯦ ꯚꯤꯗꯤꯑꯣ ꯇꯧꯔꯛꯀꯦ ꯁꯤꯒ ꯏꯀꯥꯏꯊꯕꯤ ꯂꯩꯈꯤꯕꯗꯣ ꯁꯤꯒ ꯅꯨꯃꯤꯠꯀꯤ ꯃꯃꯤꯁꯨ ꯇꯥꯏ ꯄꯨꯈ꯭ꯔꯤꯁꯤꯒ ꯅꯨꯡꯉꯥꯏ ꯌꯦꯡꯕ ꯌꯥꯝ ꯐꯖꯩ ꯑꯁ ꯅꯨꯡꯉꯥꯏꯇꯔꯦ ꯍꯧꯖꯤꯛꯇꯤ ꯌꯦꯡꯕꯁꯦ ꯁꯤꯅꯔꯤꯁꯤ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯤꯒ ꯐ꯭ꯔꯦꯁ ꯅꯨꯡꯁꯤꯠ ꯐꯪꯉꯤ ꯑꯗꯨꯝ ꯃꯣꯔꯅꯤꯡ ꯊꯝꯃꯒꯦ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯅ ꯇꯧꯔꯤꯅꯤꯁꯦ ꯃꯤꯇꯩꯒꯤ ꯈꯨꯜꯂꯛ ꯑꯃꯅꯤ ꯁꯤꯁꯦ ꯂꯪꯀꯥꯗ ꯂꯩ ꯁꯤꯁꯦ ꯍꯣꯖꯥꯏ ꯗꯤꯁꯇ꯭ꯔꯤꯛꯇꯅꯤ ꯑꯁꯥꯝꯗ ꯁꯔꯥꯡꯈꯨꯟ ꯍꯥꯏ ꯁꯤꯁꯦ ꯅꯨꯡꯉꯥꯏꯕꯅ